आकाशवाणी इम्फाल Wahengbam Rajesh na pau pajari ahanbada maruba pau haukiba tha khara asida lupa koti kaya marungi drug phaba ngamkiba Kangpopi police da Mukhyamantri N Birena lupa lakh tara gi sempham piduna pungning thogat kre Thawal police na ngasi Thawal da leba drug sungpham ama thugai baga lonena brown sugar kilogram chani kunito hena phagat pangamle Manipur oil palm thaduna senthok hena lehenabagi matang da nomagi oiba jati thaki workshop Mukhyamantri Nongthomam Biren sina ngasi hogdokre Lebaga sigi naha singbo armed forces ta sangnana ba kendra gi mantri mandol ngasi agnipat kauba scheme ama hogdokre amasung kendra na hari covid license leba ki mafam kharada hengalali ba sigi yenglaga channa kanun sing ngakna chatkadabani Kangpopi police da Mukhyamantri N Birena lupa lakh taragi senpham piduna ngasi pungning thogat kre jila sigi police na haukiba matam khara achida popi pambi sing mangta han bagaloinana national highway da puramba drug kaya phagat pangamke maruina mamang thagi tang mapan amasung tha sigi tang tara da yamlaba drug sing phagat ki Imphal gi Mukhyamantri gi secretary ta pangtopa thorum amada jila sigi SP Srimati Amrit Sinha yauna makok thongba official singbo Mukhyamantri ni ikai khumnaba utpagaloinana lupa lakh taragi sempham khusinakibani Mukhyamantri na hai haukiba matam khara asida jila asigi police na lupa koti humputaret henbagi drug phagat ke Kangpopi police ki achievement sele Kangpopi da leiba team ayam team phajana loina tawya do bo ngasi se koi Kangpopi ki se moina yam ka hena the cycle area the gi ama area in the phajana operate toba adu physic power da do anis the party se 67 crore me drug se adi mathak da poppy plantation kari intermediate person changa tugai ba toba adu gi appreciation ni amna sina taba tai police ki thabak phajana toba sing jo ko na sem reward pi gani ngasi ko na pi ji whole Kangpopi gi adumba Sound of having a police team is the 10 lakhs ki reward if when it with honor. Rajagi DGPP Dongen hai Kangpopi police na mamang thagi tang mapanda heroin kilogram ani gram tara humdoi amasung thahasiki tara dana heroin kilogram ani gram tara mari phagapangang kibagi damak amasung makoiba puning thogat po ina Mukhyamantri na sempham asi kusinabane War against drugs ki saruk ama oina Thawal police na drug sungphom ama leire haiba akaknaba paw ama phangbadege Thawal police commando na ngasi ayu moijing mina bazar da leiba yum ama thi humbagi thabak chathabada tongan ba bag sing da haplamba brown sugar ni chingnaba polam kilogram chani kunitoi gram marpudra manga fare polam sing aduga loinana heroin sungbada sinaba polam sing amasung mioi ama phagaki pharba polam sing adu Thawal PS ta sinakre hari Drug sungpham Thawal police na mai pakna thugai ki ba aduda saruk ya ki ba police official sing bu thaga ba phongdoloduna jila asigi SP Jogesandra Haubijam hai moijing mina bazar leiba nupi amagi yumdagi brown sugar sing asi phagat pangam kibani drug sungpham mai pakna thugai ba ngam kiba asigi matangda Sri Jogesandra na hai Thawal mayum Ahmadi Bibi masagi se ni phuni pan magi mapuro ngomina PS Kadimur Elias Kadim mojing bina bazar leibani magi yum sita koina search toba masagi brown sugar factory ma run tobagi masak sing lole na kogi plastic ki bag mari brown sugar yawa aduga plastic ki bright ani chulona na phangmangami aduna punna magi yumdagi phangwa brown sugar se akoina weight tobada 222.85 kg phangmangami Haukiba tang tara mathoida Churachandpur jila gi Nute Bazar gi public toilet non Manipuri nupa ama wanthaduna leiramba thenaki Miyadu district hospital da puduna laikanaki maki makokta sokpaki da phamsu leiramki hari Churachandpur police station gi OC na thopa cherolaman hai Miyadu numin asimaki ayukta laikidre maki haksang postmortem torba matung district hospital gi mokta thamli mari leinabasina masak taktun hasang si lauranaba appeal tauri Manipur da hauzik COVID ki active case ani leiri nauna positive oikibagi paw leite rises da hauzik paw da COVID positive oiba apun masing lakh ama lising kuntra tare chani ni fu humdoi sure masigi manung da mioi lakh ama lising kuntra manga chama kun mathoi na ba fakre
Ukrul Sarda Haukiba Tangjan Numita Mairoi Ama Sakangdabasing Fana Bahotnama Tombu Yaningdaba Fongdoktuna Association of Recognized Schools Ukrul District Nangasi Mairoi Singi Oiba Kongsat Ama Chatkre Tungda Mairoi Singa Jila Asigi Deputy Commissioner Gi Kutangda Shiksha Mantri da Memorandum Am Pisinki Memorandum Aduda Tagdok Adu Scenario Mioising Atuma Matamda Paba Mairoi Adugi Ana Laingi Tabakta Matiang Pangba Wapam Sing Yauri Tabiriba Pawasi Akasbani Imphal Degini Mukhyamantri Nongthomam Biren Singhna oil palm gi matangda miyambu pungning thogatnaba jati thaki workshop amang asi haudokre Rajya gi Agriculture Bibagna CSS National Mission on Edible Oils and Oil Palm gi makhada sinba workshop adu wangang aduna Mukhyamantri na hai haukiba matam khara asida oil palm thabana lebak lehau amasung umangda akaiba pi haibigi wakalon miyam da pohli maramaduna workshop asi pangthoktuna oil palm thabana lebak lehau da akaiba pi di haibadu miyam da bab tahanabani mang hai oil palm thalba mafam singda kihom amasung coffee mai pakna thaba yai oil palm Manipur team amasung agriculture bibangna telba matamda oil palm gi chara sing puthokpa ngambada Mukhyamantri na thagatpa phongdokki Rajya sigi semilon faganhanaba amadi maromdom hingjaba ngamnaba honabada miyam pumbagi daita lei haraduna Mukhyamantri hai aikoina chariba polamsing miramdagi pusilakpana ayambani mangnai oil palm project Englishing ani kungi November 12 da jila taruki lam hector lising humpu taruk chatruk yangkai ni thoida haukibani adumoinamak oil palm thabagi matangda maikai kyadagi ayatpa pirakpadigi project asi thengthakibani mangnai ngasigi workshop asde yawriba baigyanik singna miyamna chingnariba wakalon sing adu koknanaba honagadabani Scientifically, it has been proven that nothing harm is doing by this plantation. You see here, just within the premises of the oil palm, pineapple and coffee can be grown, and coca and a long pepper can be grown. Many things, eyewitness. So my appeal is, many expert scientists are here today, and many civil society organizations, representatives from the state also are here. Let us take a chance to clarify what actually the problems and what actually the benefit we're expecting to get. Thorumdra saruk yakiba lau singu mantri thongam bisojin hai bharat asi miramdagi thau khwaidagi pusilakpa leibak ama oiri masina maram oiduna yamlaba senpam sing mapan lamda chali mangnai palm oil paksana thadana thau sunglabadi chanaba thau leibada miramda thadoliba senpam sing adu tongan tongan ba chakhot thorangi project sing da thaba yagani thadaba yagani oil palm thabana laumi sing da kanaba kayamarum pigani hairaduna mantri hai leibak asibu sel tungi lamda khumang chausil hanabagi damak oil palm thabagi tangai fadaba lai Tamenglong Jila ki Toksem Subdivision ki Manung Chanba Oinamlong Village ki Primary Health Center ki Phibam Phattaba amadi matik chaba doctor laitabada Khunja Singna pendaba phongdorakli Oinamlong Village Area ki Chairman Yungadin Gangmai amadi Oinamlong Area Women's Society ki Secretary Adin Liu Gangmai na miyamga loinana PIC asigi mamangda pangthokpa pawgi mifam amada atuba matamda doctor amadi darkar laiba staff sing thabiraknaba appeal tori Center asina khungang kuntaret konbaga loinana PIC asida national project sing gi sinmi sing kayasu laingli marmaduna mari leinaba singna award pa staff sing atuba matamda thabiraknaba appeal tori Falsa pangamdaba miyam se sida layingbani sidagi yamna layingba yamna phana khoi area gi waina phajana laibani dubu doctor ani budi pokhrini haire duga replace de hujik phaba lagdare asi lakani haibasu khangde aduna khoi doctor laitrabdi asi basu thopa ya delivery so soiba ya aduna khoi namlongi PIC se doctor replace ya thuba manungda pibiro aduna trabadi akanba khongjang sangsangani haibasi thamjaningi Niti Aayog की एस्पिरेशनल डिस्ट्रिक्ट प्रोग्राम की मखादा केंद्र की हक्सल अमसुंग याइफे युम्बाल की राज्य मंत्री डॉक्टर भारती प्रवीण पवार अमसुंग राज्य की हक्सल मंत्री Dr. Sapam Ranjan ngasi Chanjel Jila gi oina aspirational district program gi matangda mifam pangthokre mifam aduda tongan ba bibaki official sing saruk yaki Dr. Bharati Pawana sabhabati oina pangthokkiba mifam aduda Chanjel Jila da leiriba district hospital CIC PIC amasung PISSC singi phibam yangsingki mifam aduda mantrina aspirational district oriba Chanjel da ahenba miyang changnaba Rajya Sarkar gi haksel bibakta pauktak piki Akasmani Imphal gi Kangla amasung Sangai channel animakta hayeng ayuk pung tere taba matamda akhanaba thoram igi khongul liba North Tripura Jila da laiba mitei khulsing sandokchagani thoram asi Akasmani Imphal gi ipau kangbuna puthokpani Akasmani gi YouTube channel AIR Imphal zu thoram asi live oina taba phangbigani
मरी सुबह संगाई ट्रॉफी फुटबॉल चैंपियनशिप की अहानवा सेमीफाइनल दा हयेंग TBSFA FC तबुंगकोका FC इम्फाल मयाई कोइबीगा सानरगनी अनि सुबह सेमीफाइनल दा सगोलसेन नुमिता UVSA लिलोंग सजिंगा SBA खोंगजोंग कैरका सानगनी फाइनल नोमाइजिंग नुमिता सानगनी SAYC जिरीबाम सिंधुना हिल घाट मनिंग लेकाई कम्युनिटी हॉल चथरिबा मंगा सुबह नॉर्थ ईस्ट जिरीबाम मिक्स कांग टूर्नामेंट सिनलोन क्लब हिल घाट लौरे फाइनल दा मकोइना लाइसेम क्लब कमरंगाबो पांजिल कुनमाथोई निपान दा थोइकी आकाशवाणी इम्फाल की पाव ताबिरी लेबाग असिगी नहासिंगबो आर्म फोर्सेस दा संगनबा केंद्र की मंत्रिमंडल ngasi स्कीम अमा हौदोक्रे अग्निपथ हाइना मिंगथोनबा स्कीम असिगी मखादा खल्लबा नहारोल सिंगबो अग्निबीर हाइना खंगनगनी स्कीम असिगी मखादा थौना फबा नहा सिंगबो आर्म फोर्सेस दा सही मरी थबक तोबा यागनी अग्निपथ स्कीम असिना मतिक चाबा नहा सिंगबो आर्म फोर्सेस दा संगनबा लंबी याटपनी स्कीम असिगी मखादा खल्लबा अग्निवीर सिंगबो थागी ओइना तोंगान तोंगानबा पैकेज सिंग पीगनी मखोइना सही मरी थबक तौब लोरबा मतुंगदा अमुक्तंगदा फंगदबा सेवा निधि पैकेज पीगनी सेवा निधि असी इनकम टैक्स एग्जाम तौगनी मसिदा पेंशन की बेनिफिट लेरोय अग्निवीर सिंगबो इंडियन आर्म फोर्सेस थबक तौरिंगाय मतमदा लुपा लाख 94 की इंश्योरेंस कवर तौगनी केंद्र की मंत्रिमंडल नौना हौदोखिबा अग्निपथ स्कीम की मतंगदा राज्य सिगी नहा अमना असुमना फोंदोरकले अगी मिंगना खुंद्राकपम राजकुमार कौई लेफमना बिधानगर जिरीबा मणिपुरदगिनी ngasi यूनियन कैबिनेट ना इंडिया की हौलकलिबा नारोल कयाबु इंडियन फोर्स ता चंगबा याबगी अनौबा स्कीम अमा हांगदोक्पिखिदमक्ता भारत के प्राइम मिनिस्टर श्री नरेंद्र मोदी जीबु थागतपा फोंदोकचरी लोइना अनौबा स्कीम असिना हौलकलिबा नारोल कयाबु अनौबा इनोट अमा पीबा ngomlagani हाइबसी आशा तौरी केंद्र की हक्सेल अमसुंग याइफा युम्बाल मंत्री डॉक्टर मनसुख मांधावियान हरी कोविड लाइसेट हौजिकसु लोइद्री राज्य खरदा कोविड की केस मसिंग हेंगलपगी पाव लेरी मांगनाई मियामना सेक्शन बगी तंगाई फदबा मतम अदु लागले अमसुंग कोविड की चना कानून सिंग ngang na sakadabani लाइसेट असली ngakthoknaba मार्क्स उपा अमसुंग मी अमगा की मरकता फुट तरुक की सोशल डिस्टेंसिंग ngang na sakadabani राज्य अमसुंग यूनियन टेरिटोरी सिंग की हक्सेल मंत्री अमसुंग सीनियर ऑफिसर सिंगा हर घर दस्तक 2.0 की मतंगदा वीडियो कॉन्फ्रेंसिंग की खुतांगदा पांगतोकपा मिफम अमदा वाफम असी महांगना फोंगदोखिबनी मंत्रीना जिला अमसुंग राज्य खरदा कोविड पॉजिटिव की केस हेंगलकपा अदुगा टेस्ट तौबगी चांगना हंथरकपा अदुदा नुंगनांगबा फोंगदोखि मांगनाई मतम चाना टेस्ट तौदुना लाइसेट असी खंगदो हौरबदी अतोपा मियोइसिंगदा संदोक्तनबा थौरांग लौखटपा ngamgani राज्य अमसुंग यूनियन टेरिटोरी सिंगना सर्विलेंस की थबक कंसिनबसु महांगना पाउताक पीखि एक्सप्लोरिंग ट्रेडिशनल मेडिसिन drugs from nature and drugs from our ancestor haibasigi matangda Institute of Bioresources and Sustainable Development sinduna mamang thagi 12 dagi August 12 phawba 75 industry connect thoram pangthokli thorongi saruk ama oina ngasi akhangai kyana tongan tongba lamchingda wangang ki BJP na केंद्र शासन तौब चाही निपान मपुंग फारपगा मरी लेना उखरुल डिस्ट्रिक्ट BJP ना उखरुल टाउन हॉल दा गरीब कल्याण सम्मेलन पांगथोकरे थौरमदा हिल एरियाज कमिटी की चेयरमैन दीबू गांगमई सरुक याकी काउंसिल ऑफ हायर सेकेंडरी एजुकेशन मणिपुर लौबा क्लास 12 परीक्षा की ओरिजिनल मार्कशीट थास की तरेतगी ऑफिस मतमदा पीबा हौरगनी हैना काउंसिल की चेरोल अमना हाइरी मरी सुबह पंचकुला खेलो इंडिया यूथ गेम्स ngarang mai pakna loisingkre गेम्स asida हरियाणा na sanagi takman 52 phangduna medal teligi makokta leiki महाराष्ट्र na sanagi 95 amasung कर्नाटक na sanagi 12 phangduna mathangsina ani suba amasung ahum suba taki manipur na sanagi 18 phangduna medal teligi mari suba mafamda leiki पांचकुला की इंद्रधनुष ऑडिटोरियम द पांगथोकबा लोइसिनबगी थोरमदा हरियाणा की राज्यपाल बंदादरु दत्रायन हाई खेलो इंडिया यूथ गेम्स असिना अंतर्जातीय था की सानरोइसिंग पुथोप ngamgani मांगनाई तोंगान तोंगानबा राज्य सिंह की सानरोइसिंगना कन्न होनदुना तकमान क्या लौब ngamki थोरमदु सरुक याखिबा केंद्र की स्पोर्ट्स मंत्री अनुराग ठाकुरना मुख्यमंत्री मनोहर लाल अमसुंग राज्य की स्पोर्ट्स मंत्री संदीप सिंहबु गेम्स जी माइना पाथोक फगिदमक थागतपा फोंगदोखि गेम्स असिदा राज्य अमसुंग यूनियन टेरिटोरी 53 की सानरोइसिंगना तोंगान तोंगानबा मसाना 15 दा अथोय अहेन तानकी अरोइबदा मरुइबा पाव हौखिबा था खरा असिदा लुपा कोटी कया मरुंगी ड्रग फाबा ngamkiba कांगपोपी पुलिस दा मुख्यमंत्री नोंगथोमम बिरेना लुपा लाख 10 की सेंफम पीदुना पुंगनिंग थगत्रे थौबाल पुलिस ना ngasi थौबादा लेबा ड्रग सुंगफम अमा थुगाइबगा लोइनना ब्राउन शुगर किलोग्राम 2 हेना फागतपा ngamle मणिपुर ऑयल पाम थादुना सेंथोक एना लेहनबगी matangda नोमगी ओबा जाति थागी वर्कशॉप मुख्यमंत्री नोंगथोमम बिरेन सिंह ना ngasi हौदोक्रे
Leibag asigi nahasingbo Armed Forces da sangnanaba Kendra gi Mantri Mandol ngasi Agnipat kawba scheme ama hawdokre amasung Kendra na hari COVID laichat leibag ki mafam khrada hengalaliba asigi yenglaga channa kanglonsing ngangna chatkadabani. Pau loijare.